अहानबदा मरुइबा पाउ वांगोइदा इम्फाल टूरेल काइबदगी इम्फाल वेस्ट डिस्ट्रिक्ट मफम क्या नौना सिंह थुमजिनख्रे अमदी खुदहैबसिंगी लाइनिंग थौपी सताउ विश्वकर्मागी इरा थोंनिबगी थौरम लमदमबसिगी मफम क्यादा पांगथोकनख्रे खुरुमजरी आईएसटीवी मणिपुरी पाउ मिटिंग ताबरिबसिंगबु तराम नोकचरी पाउ संदोंग पिजरी हौकिबा नुमित खरनी ममांगदगी इम्फाल टूरेल इरिल टूरेल अमदी थौबाल टूरेल नचिंगबा काइबदगी इसिंग इचाउगी अवाबा मायोकनरिबा असिदा मयांग इम्फाल अमदी उचिवा माइकई नतना खरा साफै हाइना लेरंबा इम्फाल वेस्ट डिस्ट्रिक्ट ngasi ayuk wangoi da इम्फाल टूरेल काइबदगी डिस्ट्रिक्ट असigi मफम क्या नौनैसिंग थुमजिनख्रे wangoi asigi manung chana leiba wangoi khaidem amadi laifrakpamga tainaba इम्फाल टूरेल तोरबान फिटयांखै हेना काइरे इम्फाल टूरेल की तोरबान मयांग इम्फाल माइबम उचिवा नास्टाउ नचिंगबा मफम क्या कायरबसु इम्फाल टूरेल इमाई असि हंथदबना मरम ओइरगा वांगोई असेंबली कॉन्स्टिट्युएंसी की मनुंग चनबा वांगोई खाइदेम अमदी लाइफ्राकपम अनिगी ताइनबा वेनस इवोवी पोल्ट्री फार्म मपादा फिटयांखै हेनंगसी अयुक नोंगालमदाई पुंग 3:30 रोम ताबदा काइखिबने युमनाम हुइद्रोम लाइफ्राकपम इरम सिफाई मुतुम फिबौ मयांग इम्फाल चिराई पाउबिटेक उपोकपी कोकचाई अमदी मयाई लंबी चटलिबा मैन रोड की सरुक खरा सोरोक मथक्ता इसिंग पादुना चेले ओइरकलिबा फिबम अदुबा वांगोई असेंबली कॉन्स्टिट्युएंसी के एमएलए खुराइजम लोकेना मासामक लाक्तुना हौजिक काइरिबा मफम असे थिंगनबा कन्ना होटनरी sai nongalamdai matam ji dai phamji la pha phong khai deng chinga khoma pa hai lan khong nei mayam si gi pham manak si kai re de ri kai ri si khoi mayam chang na thing na di ko na di adu bai lo khan ji sai de gi sum mayam chang hona bi da kai ki pung ma ma khai de isang su dai ja bane adu khoi da masina khoi lamdam ji gi lo sing de nga sa ko mang ta ni de thoi adu bai lo ti ni adu mayam chang na kan honari adu honari khoi lai ba lamdam sin na sing adu ba department sin na sing adu DC masamak su la ko lai khoi ni ta na इंतगी नहीं बने तो कल होने रे तो फोन का मयाम से तो कोई खर मांग रहे कोई लंदम से कोई लो सिंगा सा कोई लंजदी लो सिंगा सा को डिपेंड हो रही है थिबनी थु मतम दे कोई थुम ngam na ko kan ko jage to mayam su khoi public ki mayam su masi thum ko pasida teng pa na wo khon se tham jage इसिंग इचाउना असिना मरम ओइरगा मफम क्यादा युमदा लोइबा सांगा सिंग सेंथख्रे ngayok farm क्याना पाथोक्तुना अमांग अता थोखले हिरमसिगा मरि लेनना खुंजाव सिंगना वाफम क्या फुंगदुरकले narang jos honda kai ga jana koi kana thinga pung ani ta koi changi urum urum tumda da ngai ri aduga kai thingi ma padu ta hogre sigi ma paje mona phone tor ko do so rongding pung mari makhai habi hele ko manga ta patri ada phone toraga ai je kaipam jaga da salamme adu yaroi khangbari farm ji da kumak pane do adum na khara da oi ko thong na bana tawne do pai le hawdre ising changelak pana hangre ham loi keno tore son gi site le riba thari go kopi kai ka thangai ji ju farm ma tani asi ju amta keno to hawdre इम्फाल ईस्ट की इसिंग इचाउगी मफम मफम खरदा हथरबसु मफम खरदना मौखलकपा इसिंगना नौना थुमजिलकली कोंगबदगी इरिलबुंग फाउबगी मफम सिंग सोरोक मथक्ता इसिंग सेंदुना नौना इचाउगी अवाबा मायोकनरी मसिगी मथक्ता कोंगबा लाइरेन पाता लेबा पावर सब स्टेशन इसिंग थुमजिलकपदगी ngarangdagi maipiba lepkhre phibam asina kumalampak sangaipat amadi jenims ki सब स्टेशन सिंगसु सोखलगने अदुगा खोंगमन उचेकोन वांखैवान थंबालखोंग अमदी यारिपो की 11 kV फीडर सिंगसु
चैथेंग पिदुना मई थाबा ngamkiroi hairi Kongba Bamon Kampu Irilbung Amadi Atay Mafam Kyada Nauna Ising Imay Wangkalakpadagi Miyam Mipaybasu Faungnari Kuthaiba Singi Lai Lining Thopi Satau Bisakarmagi Ira Thonibagi Thoram Lamdamasigi Mapam Kyada Pangtok Nakre Lining Thopi Satau Bisakarmagi Ira Thonibagi Thoram Lamdamasigi Mapam Kudingda Pangtok Nabagumna Information Service Television Network ISTB Network Nasu Ira Thonibagi Thoram BT Road Ki Gambir Shopping Complex Talaiba Network Asig Office Tasu Pangtokre ISTB Network Ki President Laitantem Tombina Luchinglaga Network Asig Executive Member Sing Network Asig Tongan Tongan Ba Section Singi Staff Sing na Sarukyaduna Thoni Zabagi Thoram Pangtok Nakhe Chahi asige June thada ising ichawna chawna akaiba pikraba Jenims Hospital ase amukhana ngarangdagi iril tural kaibadagi ising ichaw thokpana maram oiraga anaba sing safagadaba mafam singda puthoknakre Jenims amadi akoibada lairiba lekai gi drain sing ase matamga chanaba mawongda semdriba makhaidi toina Jenims Hospital da asigumba ising ichawgi khudong chadaba sing mayuk nakhigani haina Jenims Hospital gi Medical Superintendent Professor K.S. Lokesor na phongdokre ISTB ga khanana ichaw asiga anaba Singda piriba khudong chadaba sing asiga mari lainana unabada Jenims Hospital gi Medical Superintendent Professor K.H. Lokesorna iril turel kairakpana maram oiraga Jenims Hospital da akaiba piriba sina anaba singda akaiba oire adubu athubada mamang June thada thokiba adudagi khara safa ba athubada hanagum anaba singi laying chathaba yanaba kan hotnari mamang June thada thokiba adugumnadi amang ata thokpagi fibam adumakti laitri aduna handaki oinadi hauzik OPD amadi nauna admission lawdabagi fibamda leribasi athubada yagani haibagi thajaba lei haire Nupi amasung angang singbu masamo fana lehlabadi apaba samas ama oi haibasida metyeng thamduna Swats Nari Sasak Parivar Avian campaign Manipur dangasi launch tokre Thauramadu Governor A.K. Vala Chief Secretary Punit Kumar Goyal amadi Konthozam AC ge MLA Dr. Sapam Ranjan Health Department ki makok thongba official sing amadi staff sing sarukya ke campaign asi Manipur gi lairiba government ki health facility sing district hospital CIC PHC medical college khuding makta numitara mangani chupna specialist camp amadi regular camp oina pangthokani campaign asi Madhya Pradesh ke Dart tagi Prime Minister na virtual gi khutangda ngasi launch tawkraba matungda Manipur gi oinasu CIC Khumbongda Governor A.K. Valana launch tawki Thauramadu wangang bada Governor na Swasanari Sasak Parivar Aviana lising ani nifutaret faubada healthy empowered amadi Biksit Bharat ama lehan bada mateng panglagani haike masamo faba imung ama haibasi masamo faba nupida yumfam oi asigumba imung kyana masa faba khunai ama oihali Manipuri nupi singbu nari saktigi mayek laraba khudamni haina singthabaga loinana nupi lalgi thodok ningsingki lamdamasigi nupi singna ima kethal singda lauriba thodang amadi sana khotnabagi lamda chaurba mafam kalli haina governor na phongdoki
Campaign asigi saruk ama oina tongan stall kaya hangduna medicine, dermatology, psychiatry, ENT, eye, oral health, gynae, ortho, free diagnostic test singi khudong chaba lemna fangali. Angang amasung pregnant women sing immunization tawbaga loinana menstrual hygiene gi matangda achauba awareness amasu campaign tasina pigani haina Dr. R.K. Rosie, State Nodal Officer CPHC, National Health Mission Manipurna phongdurakle. TB narba music asida adopt tawna ba koi music admaina identify ta hogani haijariba asini akoi nungi oiba wafam di aduga loina na any kwa hasang nuai taba anything gi haide leidana kwa hospital amada ga chatlaga or specialist things de yam leita banina a hospital tana chatraga su ngasi gi sugumba program asida akoi chungchoi choi dana specialist things gi khudong sapa pizari haijariba TB asidi kwa nusit akoi gi airborne disease nimi amada longna paya aduna hidalang tak saba da TB narba songali kwa adu makoi singa si encourage tong na ba haitare akoi tholak na ba kwa aduga masa se kaino laying thong na ba do laying thokanda mi sing stigmatize taw ya den moi se nungai jada bado nixai meter gumbagi sana thangna bam pung phada bibira gidi o akoi se ko government ki site ge su moi ne yakana hona bidona akoi se phana na ba amadi isayu phana leina ba na haibiri dana ko aduna makoi sing hanthani yengde haibagi ko tholak pangam na bagi adugi chance today da koi ne nixai meter ko helise Haukiba tha khara sida nong leptena chubana maram oiraga National Highway 2 Imphal Dimapur lambige maudage horaga Senapati fawbada lairiba lambe singi phibam soksilakpadagi lambe sigi naketa lairiba drain sing sengdokpaga loinana soksilaba lambe gi phibam sing samjinbagi thabak paikhatkre Manipur Drivers Association gi maikadagi su machinery sing mateng pangduna lambi drain sengdokpa amadi lambe samjinba atuda Senapati District Truck Owners Association Senapati District Truck Owners Union amadi Songsong Kali Namai Village, Mau Town Committee, Mau Police Station ki personnel singsu sarukyaki amadi lambi asibu semjin bada achouba thodang lauriba NHID cell ki maikadagi su angamba mateng sing pangki ngasidagi maudagi hauduna lambi semba amadi drain sengdokpagi thabak asi hayengsu makhatana tadu bi makhan amadi lairo fauba chathakigani hairi Raising and Accelerating MSME Performance Scheme RAM ki makada Divisional Forest Officer Sandelna Sinduna mamangai dagi lailaklaba leak loan amadi laitengi potlam sing same sabagi training program ngasi loisinkhre tha sigi tang tara manga dagi hauduna pangthurakiba program loisinbagi thoramda kunmathoi suba Assam Rifles ki Commandant Colonel Dr. MD Akbar Defo Chandel Dr. N Munan Maite amadi thabak tagi potharaba Principal BD Thomdal Anal nachingba Musing Sarkyaki Training program aduga mari leinana Dr. Munanna nat ke oiba potlam sing saba tambiba si haukiba mirolga tungda lakadaba mirolga mari samjinana ba pandamda pangthokpani training program asina mioi kayabu masana masabu thabak pijabada mateng oiragani haike haukiba generation ga lakadaba generation gi marakta masina achauba ikoi arthama puraga chali hai masi langla ama lingde chali hariba langla sibu takkidana wa haidana koina gram ki makada training achi chata jabani ado ikoi training punna nipu ga mathoi ni yauri basi adana meeting sida almost all ai kana ba ngene khali aduna ikoina asa tawjari basi makoina su hariba tamjariba koi ki jewelry ornament sabasida makoi gi sinfa mama uiduna makoi ki punsida isa isugi amadi samasi dum ka thabak kar to ngamdana entrepreneur ama werkani haibe asada haibe training program asi sathajabani Mathang thagi October ni fawba chathagada swachhata hi seba lisingani kunmanga ngase IMC ki Commissioner K Chandra Kumar na JM Hall gi lamthaduna haudokre Mahod Directorate PHCD amadi Imphal Municipality Corporation ga khutsamnarga pangthokiba thoram aduda Imphal Municipal Corporation asigi workers singna sarukya aduna khongchet amasu chatkhi hiram asiga mari leinana IMC ki Commissioner K Chandra Kumar na akoi bagi phibam phagat hanaba aseng banungsit afaba ising fanghanna bagi wakalolda thoramasi pangthokpani haikhe Department khudimmakta leiriba school college or atopa leiriba department khudimmak loinmak asigi palon je tawbiu haidana India government na maki degisu atopa da loinmak message pi tawali akoi gi mahut natraga municipality ka natana aduna akoi na ngasi tawjarbisi swasthya seva sing ngasi koi launch tawjabani ngasi 17 September de horaga 2 October 2025 ki oina
स्वच्छता ही सेवा ngasi Bisnupur district oinasu DC Bisnupur Puja elangbam na hodokre district administration Bisnupur na sinduna mini secretariat complex ki DC Bisnupur gi B block mamangda hodoki bathoram aduda district level officer singna sarukya ke thoram aduga mari lena na DC Bisnupur Puja elangbam na India lengak na India ma pangal kanba laina china chendaba leipa kama oina ba honariba sida Bisnupur district su lubananba district kama oina ba ngasi dagi thakai ama chupna October ani fawba chathakadaba campaign nasi hudopane campaign manungda uthaba sit sengba amadi makhal kaya gi thabak thoram kaya pangthokani haike different departments में हमने हंदकी 17 September दगी 2 October भावबा मपुंग फानबा different campaigns में हम तौरी अदुगा line departments में हम पुन्ना convergence तौरगा हेन focused अदुगा हेन मपुंग फानबा मयाम पुन्ना होना मिनसी प्रजा में हमने सुखंबीरगा सिगी अखोई की campaign से अमुक हेना मपुंग फाबीनबा ना मयाम ने सु होटनबीनबा ना मयाम दा appeal तौसरी मियोबना मियोबगी थवाई कन्नबगी थौदांग लौबा हाइबा असि मियामगी मिहुत ओइरिबा आइखोइना हाना कथोकपा मथौ ताइ हाइना थांगमैबन एसी के एमएलए खुमुकचम जयकिसन हाइदे अखिल भारतीय टेरापंथ युवक परिषद मणिपुर नेशनल मेडिकोस ऑर्गेनाइजेशन सेवा भारती स्वच्छ नारी शासक परिवार अभियान का पुन्ना खुत्समनरगा रिम्स हॉस्पिटल दा पांगथोकिबा मेगा ब्लड डोनेशन कैंप ता ईपीबा लाकपदा वाफम असे फुंगदोकिबने ngasi ब्लड डोनेशन कैंप असिदा कैसामथुंग एसी के एमएलए Nisikanta BJP Manipur gi luchingba kyasu ifiki MLA Joy Kisan makha taraduna thoram asi India pumbagi oina pangthokpane loinana ngasi India gi Prime Minister Narendra Modi gi mapok numitsu oibana Prime Minister nasu EP duna kathokli mipum khudingmak nasu EP bagi hainabi thamduna miyobagi thawai kanna bahona minase haike akhoi isa na maroina miyam gi mihut oriba akhoi na miyam gi dagna seba akhoi hana kathokpa daka lei aduna ai mamang na su I pijagre red cross to su pijagre handak su ngasi misla nimita su ai blood donation to jagani adu ngasi se honorable Prime Minister Sri Modi ji gi su birthday ni yam nongai jabai tare khoi ge leba ki ai party gi lusingba leba ki lusingba ma gi birthday ni misida da ai ngasai si ga chap manana su tho bai tare adu ni misida da khoi blood donation to bagi tanjam pu yam nongai je aduna Sri Modi na lebaki punam ka thui ba smai to dana ai sungam jaba ka sitang blood donate toraga ai lebak myam gi praja myam gi tang kanana bai tawjari mipum khudi maksu blood donation toraga mi amagi thawai kan ba hona bi haidana aina appeal tawjari Matamamagi Congress Party ki luchingbi oikhibi Hizam Sorojini ki masu thokchom Zimina RPI da yaurokibada Maheswar Thongnawjam na taramna okre New Delhi ki Durjang Rot Leba Party Asigi National Secretary Maheswar Thongnawjam ki office ta mahakpu taramna okpagi thoram adu pangthokpaga loinana Party Asigi Manipur State Committee ki General Secretary ki fam khutsinakhe taramna okpadu ka mari lenana thokchom Jimina mahaki mabok Hizam Sorojini na ngalingai Lising mga chamapul yangkhay gi matam ase Congress ki luchingbi ama oiduna leibak ki damak ta freedom fighter ama oina leibak miyam gi damak thabakaya tawrami mahaki apokpi mamasu district president na chingba oiramduna Congress party gi imungda chawrakpa oiragasu ngasi gi leiriba fibam asida RPI athawa le party ga mahaki ideology ga manabadagi mahak na party asida yawbuni haike aduna ai yam thagachai RPI bu thagachai ojam Maheshwar bu thagachai aduga Manipur gi oina akhoi da sumaina opportunity ama piba akhoi gi thabak taunaba akhoi punamaki damakta sumaina platform ama pibi base state ta oiro national da oiro mai pak na ba amakak lambi ama yapi base ehak yam thagachai party busu ojam Maheshwar busu aduna khuramjari punamakpu akhoi pangthok pangam na ba imalai bak sida shanti porak na ba honasi akhoi punna lepmi nasi haina ai hainingi Hojik pau ki mrak thana ten ba break amatang nominase Wow Soccer company gi crown maker real Chahi yankhai suraba soccer company gi crown maker real Hojik market ta phangbiragani Mahaw yamna leiba pisu yam chawba crown maker real saman mayam su mahaw yengbiu crown maker real Diploma in Hospitality Management asi guaranteed placement piba course amani hospitality sector asi 22 lakh crore gi market value ori aduga employment haibidi thabaki oina 48 million job ki opportunity leigani JCRE gi hospitality da expert oraba trainer sing dagi guidance lobiu tambiu
matamgi nungsit nungsa amadi ainga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudakta phanba ngamlaba Cafidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Cafidon cup syrup thakpiu Cafidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule CJ Breast and Thyroid Clinic CJ Hospital na lakliba September ki tang 15 dagina kun fauba free breast and thyroid cancer screening camp pangthok sagadauri mammogram amadi mari leinaba investigation singda 20% concession loinana procedure singda 15% concession ki khudong saba pizari breast amadi thyroid ka mari leinaba sangi nungai taba leibiragadi khudong saba asi lobi ho CJ Hospital da pau faubirau Break itong na taramnuk chari makhataba pau pizari Congress na pamlibasi Manipur kangkhong chairaga machet kai kiba duni haina lamlai kendrogi MLA KH ibom chana ngasi thambal sanglen da pangtokhiba seba pakhwara haudokpagi thoramda phungdokre Prime Minister Narendra Modi gi mapok numit ka mari lena BJP Manipur na October ani fawba chathagada bathoram haudokpa duda BJP Manipur gi President A Sarda Rajya Sabha gi MP Laisemba Sana Jawbani Singba sarukya ki thoram aduda ibom chana makha takhibada hauzik Manipur da thokliba lal ase ngasi ngarang gi thaudokna maram oiraga thorakpanate लाल से चाहे निफु यांखई की ममांगदगी नारकलबा तमथिरबा लाइना अमना फुदोरकपने लाल असे के वारुशिन अमा पुरके हाइरबदी लैमिनारीबा फुरुप खुदिंग वाखल तामिनबगा लोइनना इंडियन कॉन्स्टिट्यूशन के मखादा लैरिबा पॉलिटिकल सिस्टम असिगे मखादा सॉल्यूशन पुरकदबने लैरिबा फिबम असेदा प्राइम मिनिस्टर ना मणिपुरदा मतम चाना लाखिदबगे नुंगाइतबदी लोइना लैखि थेंगलबसु थेंगना मणिपुरदा लाकपादुदा सॉल्यूशन पुरकनबा करी हाइहोबा याय हाइना खन्नबगी महुत्ता कांग्रेस समा दिलमदम असिगे लाल तौदुना अदुमक लैबा पांबा खरना मोदी लाखलगा करिसु कानरोय मोदी चंगहनोइदबनी हाइना अरानबा प्रोपेगेंडा तौबना मरम ओइरगा मिचम मियामदी लाइरदुना बीजेपी मेंबर फाउबा पार्टी असिबु लाना खलहल्ले कांग्रेस ना पीस पुरकनबा रोड मैप अमा थमदे हाइरिबादु करिनो हाइबा खंगदे नाकोइनना हाइबगी महुत्ता थबकता ओंथोकपा याबा करिनो हाइबा ताकपिरो हानगी चीफ मिनिस्टर एन बिरेन लुचिंगबा पॉपुलर गवर्नमेंट लेरिंगैदा चीफ मिनिस्टर फम थादो हाइना लाउखि फम थादोकलबा मतुंगदना पॉपुलर गवर्नमेंट सेमु ngamdraga dissolve to haina amuk kholaw laurakle prime minister laktre lakte lakle kanaba khungsat nate haina lana sandoklamle Prime Minister na Churachandpur amadi Imphal-da wangangbada Manipur haiba wahi asi hanjin palami furup amatagi thamoi sokadaba wafam amata phongdoktana Manipur kaidanaba wa phongdoklamliba adudagi henba kari haiba yagadawri Prime Minister na lebak kaiba wa khara hairamlaga chatkraba matungda irang leihauba dura Congress na pamliba se Peaceful Prime Minister gi furit khawdagi puthok piramba yabra matam khara di changba tabani hotnabadi lepanatri MP vote mamangda bimolna IDP sing mayumda hanjil hangani haikibadu haujikti MP oirabanina imung kaya hanjil hankre haifam thoktabra fibam yegdana thabak toba yade khangna BJP bu aranba tahanaba hotnaba se lephaninge Haujikti popular government laitrabanina Congress su lengak sembayai lengak semlaga solution puraklo hairabadi ngamgadra haiba kanthabiu haike Peaceful honorable prime minister ki thukhaw ga yaw rei brava peace ai hani lagi ko business gi khudong cha ba lawraga apaina tawani ni ko no ko tawalo no ba hai opsi apai ge apamasi mangon da khangalomsi apai ge awabasi oi da khangalomsi ma ko phajana apai treatment tawro ma na khanam no ko kaya lai su khangalom no ko tawsi hai gi muta ma la ko ya roi oi ko tawre ma la ko si kari ma ka la roi na ta ge khongasi na kari por ka dai no hai gi question ma ya mo tawro ka da irang ko no tawri no political parties aro mission sing do oi pa mi si dai no When Pavisi Manipur to peace for a couple Pavibra, Manipur si Irang Makata, Satana, Manipur si Masimasin, Kaiba, Atura, when Pavis. Nakana means some to Pupino, President convinced of Haras Hakat Moala Rosi,
ꯑꯩꯈꯣꯏꯒꯤꯁꯤꯅ ꯁꯥꯟꯇꯤ ꯄꯣꯔꯠꯁꯦ ꯍꯥꯏꯕꯗꯤ ꯁꯤ ꯇꯧꯕꯅ ꯐꯔꯤ ꯂꯝꯕꯤ ꯂꯝꯗꯗꯤ ꯄꯨꯊꯣꯛꯄꯤꯔꯒ ꯃꯌꯥꯝꯗ ꯀꯟꯚꯤꯟꯁꯤꯡꯂꯤ ꯍꯥꯏꯕꯤꯌꯨ ꯃꯣꯏꯅ ꯉꯁꯤ ꯀꯔꯤ ꯍꯥꯏꯔꯒꯦ Mama oibi kayana ngasi aigi haiba wakhalna mangoinaraga miyamgi amadi khunai haiba wakhalna tungoinarakpadagi ngasi Manipur khunai machoi tarakpani haina mampilgi secretary Ningthaujam Thaba Debina phongtokre moirangapunba mairapaibi Imaluf mampilna safonglakiba chahi Nepal mapung farakpaga iroinana lubasigi Nepal Laksuba Foundation degi thoram ngasi moirang konungda pangthokiba thoramda Thabana wafamase phongdokibane mampilna senduna pangthokiba chamba thoram aduda Moirang College ki retired principal A. Sarachandra Sharma, Historical Heritage Development Organization Moirangi Acting President K. Mohendro, Manipur Tourism Foundation ki Secretary K. Mohan Chandra Amadi, Mampilgi Vice President H. Ongbi Dhanapati Laimana, Thauram Mapusingwena Sarukyaki. Thauramgi Sarukoma Oina Ngasigi Sarukyakiba Miyosingna Mampilgi Lekidraba Laiwikraba Member Oirambasingi Photo da Laisuka Tunekai Kupnabasu Utke. Thabana Makatana Phongdokibada Matamamada Manipurgi Mairapaibi Luf Singi Mama Oibi Kana Lauramba Thauda ngasigi mama oibi kayana tai haibanati adubu punsin ba yadaba manba mongda lup masing yamlakpa loinana macha singsu masagi oiba tokhai na lup linkhatnarakpa kaya asina ngasidi punsin ba yadaba Manipur oihanduna apunba Manipur gi sektam da kai halakpane masi aikoi khangminaba khaknatana semdokpa changi haike Lusinji, Malerambadagi, Ani degi, Ahun na mo ispan tarapade di kujitin lo filo, matangai da koi kong thang hangi. Karam bagini sano, karam mani sana tabno. Manipur kamai kan gadagi habasida, ay koi di ahal mo sila na umbigapi. Manipur isa kan si habatali, Manipur lagi banupi kunai na, mama oi bigi dharma amada migi masawa so ay isa do ponsin mga makana. Ay koi Manipur si apun ba adu mga sakti leba. Adu mga ningkatan ba joy oi gadaba mga batari joy ni Regional Institute of Medical Sciences na Kwairamban Ima Kaithal Joint Coordinating Committee for Peace ka khutsam naduna Swachhata hi seba lesingani kun manga gamari lena na Kwairamban Ima Kaithal da Mega Health Camp pangthokre Kwairamban Ima Kaithal ga temporary market pangthokpa Mega Health Camp aduda dental ENT gynecology orthopedic surgery psychiatry medicine aigamari lena ba layong sing mangjona na laying hobagi khudong chaba Kaithal fambi Ima Singh Kaithal asida dukan famliba singda fanganke Medical Camp aduga mari leinana Khwairamban Ima Kaithal Joint Coordinating Committee for Peace ki co-convener Khetri Tamana Kaithal family basing asi ayuk angan badagi thorak laga numidang fauba potfam famlaga imung puba ngaktani imung manunggi awaba puringai masagi anaba lerabasu hospital da chatlaga layang bagi khudong chaba lauba ngamdabana ayambane maramasina swachhta hi sewaga mari leinana nupi sing hakchang fana lehana ba pangthokliba medical camp asina layang bagi khudong chaba pibata natana layong leibasingi chana ba hidak langthaksu lemna pigani mathang thagi tang ani fauba pangthokadaba sida atopa kaithal singdasu medical camp asi pangthokani haike Bazaar state the pot one balak iba imaibel sing adagi akogi customer sing mayam punamakta akogi ngasai ayuk akogi pung mapan ga minute tara manga dagi na hujuk pau badal lepa laita na koi mayam amal lakta na koi smaine geng basina koi nupi sing amadi koi papam phamiba dukan phamiba mayam se masi koi henna akogi hakchang si yeng thobi kudong chaba ma phangbase masi ai site gi di yam nungai masi ato topa Manipur gi market mayam sing dasu smaina koi sinbiragadi Hari bangasi dagi na October ki tang ani fau bagi manungda sinbiragadi masine achauba aikogi miyamda health ki leidibar aikogi issue mayam singse ko an bangam ngani haidana ismaina thajai Public Health Engineering Department Government of Manipur gi makhada Bishnupur PH Division Sinduna Chayolani Chup na sathakadaba Swachhta hi seba lisingani kunmanga Division asigi office ta audokre Department of Drinking Water and Sanitization Ministry of Jal Shakti Government of India gi makhada Swachh Bharat Mission Initiative haiba timda haudokiba thoramase mathang thagi October ani fauba district asigi mafam sinba thungna chathagani thoramadu da Bishnupur PH Division gi Assistant Engineer Asem Arun Junior Engineer Singal Loinana Division asigi staff singna sarukyake Thauramadi adugi haudokpaga mari leinana Division asigi koibada leiramba amot akai sengdokpagi thoramsu pangthokhe Entrepreneurship and Skill Development Program on Crochet, Traditional Dolls and Soft Toy Making na Sinduna Skill Development Program pangthokre Ministry of Micro, Small and Medium Enterprises MSME Development and Facilitation
Office, Imphal-gi Makada Northeast Women Entrepreneurs Association, Niwe, Manipur Chapter ga khutsamnaduna, Nauremthongda August thagi tang kunmapaldagi haukiba training aduga mari lenana, Northeast Women Entrepreneur Association, Niwe, Manipur Chapter President Kangabam Bija Chanuna, Entrepreneurship Development Program gi manungchanna, Traditional Doll, Soft Toys, Nachingba Khutna, Kochi na lolaga saba, Manipur gi Traditional Oiba, Tribal gi Fizol, Maite gi Fizol gi Oiba, Dolls Making Training ama, Pangthokpani, Fizol Sing ase da doll saba ase ihan hanbani, apikpa dolls dagi hauraga achauba makhalgi doll sabagi training asida, miyoi kun mangana sarukyari, masagi sentok lambi lehendaba yade haibagi wakhalwaldra training ase sinbani haike. Training se loi bamatungda, sais da thabak sujari banu pising, huzi training pangthoi banu pising se, matam sang na do product se puthokan da marketing se Manipur da natana national level da global market da chathina na proper packaging da matum da ko tugi pandam dani nupi myam se soi da na sigi training program sigi matum da thagi leng raba income ma lakna na ba koina sinjari. India ki Prime Minister Narendra Modi na chahi humudara manga surakpaga mari lenana mahaki mapok numitna lakpada BJP Manipur Pradesh ki President Adhikari Mayum Sardana luchingduna BJP ki Thaumi Kyana Moirang Konjengbam lekai dalaiba INA headquarter gi akoibagi amodakai sing sit sengduna thakai ama chupna sathagadaba seva pakhwara ki thauram hogdokre BJP Manipur Pradesh na sinduna Bisnupur district ki manung dalaiba BJP ki mandal singi thaupubu sing amadi Thaumi Kyana saruk puna yaduna sathakiba Seba Pakwara Hogdokpa Aduda BJP Manipur Pradesh Samadi BJP Bisnupur District Committee gi Maruiba Thaupuba Kyasu Sarukyaki Thauramga Mari Lenana BJP Manipur Pradesh ki President A Sardana India ki Prime Minister Narendra Modi na chahi humputara manga mapung farakpaga Mari Lenana BJP Manipur Pradesh na su tongan ba thauram kyada maruoina Prime Minister gi Wakhalol Miyambo mateng tawba haiba aduda yumfam oiraga ngasidagi Seba Pakwara gi thauram ase India gi ningtambagi ihoda achauba thaudang lokhiba INA gi headquarter asidagi hodokpani haiki Bikshit Bharat ta pandam oiba adugumba atma nirbhar haibadi vocal for local ga mari leinana tongan ba lairiba local people singi adugumba tongan talent kayasu koi exhibition na chingba taunana bagi program mayam ama ekoi pang lairi tumsoi soidana 2 October bawada singi saugi piba mienga ga koi pangthokani haiba wapamasi Sarukyakiba BJP Manipur Pradesh ke spokesperson M. Asni Kumarna Prime Minister na pamjariba mioiba ama oina miyamgi thogal tawba haiba wakhalol aduda yumfam oiraga INA na India ge ningtambagi ihoda loramba thodang adubo ikai khumnaba amadi ningsingba oina INA ge headquarter oiriba mafam asidagi Prime Minister gi birthday gi thoram thakai chupna chathagadaba se hodokpani haike Manipur na Indian nationalism da tawgo contribution ase akan masi beri support tawba mon ningsing boy na kai kuna boy na masi da kuna party karmi singna state personal singa kanda sit pa singwe tabasi prime minister ko karunga mari na pangtok sawas Red Cell Division ki Operation Sad Bhavana ki Makada Indian Army ne sinna tha segitang kunithoi fauba chathagadaba Laikidraba Lieutenant Colonel Robert T.A. Memorial Badminton Tournament Senapati District ki Rikhumai Indoor Badminton Hall da haukre haudokpagi thoramda 2nd Mahar Regiment ki Commanding Officer amadi Laikidraba Lieutenant Colonel Robert T.A. gi loina bisu sarukyaki ningsing bayai Laikidraba Lieutenant Colonel Robert Maram Furup ki ahanba Indian Army Officer oikibani Mahak lising ani kungi megitang tara marida awang thangba sikimda lambi sengdok pachatpada laibak thibadagi unning khairaptuna lekhidabani chahi tara mathoidagi humfu fawbugi manung dalaiba category kyada changdamnaba pangthokani hairi loisilakpada maruba paw amukahna pizari Wangoida Imphal Tural Kaibadagi Imphal West District ki mafam kya nauna ising thumjin kre amade khodaiba singilai lining thau pisatau bisakarmar gi ira thoni bagi thoram lamdamasi ki mafam kya da pangthokna kre Hauzik Paugi oina dia Steve na sandok chabu Manipuri pau matang asina lushinjare medeng tabri pa pumna mako amuka hana kurumjare